ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯃꯔꯨꯞ ꯃꯌꯥꯝꯅ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯏꯟꯚꯦꯁ ꯇꯧꯕꯒꯤ ꯃꯔꯝꯗ ꯊꯥꯒꯠꯆꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗ ꯌꯥꯝꯅ ꯑꯄꯥꯝꯕ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯦ ꯃꯗꯨꯗ SIPꯒꯤ ꯃꯔꯝꯗ ꯐꯨꯜ ꯚꯤꯗꯤꯑꯣ ꯁꯦꯝꯕꯤꯔꯛꯑꯣ ꯍꯥꯏꯅ ꯔꯤꯀ꯭ꯋꯦꯁ ꯌꯥꯝꯅ ꯇꯧꯕꯤꯔꯛꯑꯦ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯍꯥꯛ ꯉꯁꯤꯗꯤ SIPꯒꯤ ꯃꯔꯝꯗ ꯈꯔ ꯍꯥꯏꯖꯒꯦ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯒꯗꯧꯔꯤꯕ SIPꯒꯤ ꯀꯥꯟꯅꯕꯁꯤꯡ ꯑꯁꯤ ꯑꯩꯍꯥꯛꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯍꯥꯏꯖꯕꯅꯤ SIPꯒꯤ ꯐꯨꯜ ꯐꯣꯝꯗꯤ ꯁꯤꯁꯇꯦꯃꯦꯇꯤꯛ ꯏꯟꯚꯦꯁꯠꯃꯦꯟꯠ ꯄ꯭ꯂꯥꯟ ꯍꯥꯏꯕꯅꯤ ꯃꯁꯤ ꯃ꯭ꯌꯨꯆꯨꯑꯦꯜ ꯐꯟꯒꯤ ꯃꯅꯨꯡꯗ ꯌꯥꯎꯕ ꯏꯟꯚꯦꯁꯠꯃꯦꯟꯠ ꯄ꯭ꯂꯥꯟ ꯑꯃꯅꯤ SIPꯁꯦ ꯑꯗꯣꯝꯅ ꯌꯥꯝ ꯂꯥꯏꯅ ꯏꯁꯥꯒꯤ ꯐꯣꯟꯗ ꯗꯤꯃꯦꯠ ꯑꯦꯀꯥꯎꯟꯠ ꯑꯃ ꯍꯥꯡꯂꯒꯁꯨ ꯇꯧꯕ ꯌꯥꯏ ꯍꯥꯏꯕꯗꯤ ꯖꯦꯔꯣꯗꯥ ꯑꯦꯞ ꯒ꯭ꯔꯣ ꯑꯦꯞ ꯑꯃꯗꯤ ꯑꯦꯟꯖꯦꯟ ꯑꯦꯞ ꯍꯥꯏꯔꯤꯕ ꯑꯦꯞꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯗꯤꯃꯦꯠ ꯑꯦꯀꯥꯎꯟꯠ ꯑꯃ ꯍꯥꯡꯂꯒ ꯇꯧꯖꯕꯁꯨ ꯌꯥꯏ ꯃꯁꯤꯅ ꯗꯥꯏꯔꯦꯛ ꯄ꯭ꯂꯥꯟ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯕꯦꯡꯛꯗ ꯇꯧꯕꯁꯤꯅ ꯔꯤꯒꯨꯂꯔ ꯄ꯭ꯂꯥꯟ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤꯕ ꯄ꯭ꯂꯥꯟ ꯑꯅꯤꯁꯤꯗꯒꯤ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯈꯟꯕꯤꯔꯒ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯍꯥꯛ ꯉꯁꯤꯗꯤ ꯅꯣꯔꯃꯦꯜ ꯑꯣꯏꯅ SIPꯁꯤ ꯕꯦꯡꯛꯗꯒꯤ ꯇꯧꯕꯒꯤ ꯑꯣꯏꯅ ꯍꯥꯏꯖꯒꯦ ꯑꯗꯣꯝꯅ ꯑꯦꯅꯤ ꯑꯣꯊꯣꯔꯥꯏꯖ ꯑꯣꯏꯕ ꯕꯦꯡꯛ ꯑꯃꯗ ꯆꯠꯄꯤꯔꯣ SBI HDFC ICICI ꯕꯦꯡꯛ PNB ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯒ ꯃꯁꯤꯗ ꯆꯪꯒꯗꯕ ꯗꯣꯀꯨꯃꯦꯟꯅ ꯑꯗꯣꯝꯒꯤ ꯐꯣꯇꯣ ꯀꯦꯟꯁꯦꯜ ꯑꯣꯏꯕ ꯆꯦꯛ ꯃꯅꯥ ꯑꯃ ꯑꯗꯨꯒ ꯑꯙꯥꯔ ꯀꯥꯔꯗ ꯄꯦꯟ ꯀꯥꯔꯗ ꯃꯁꯤꯁꯤꯡꯁꯦ ꯆꯪꯒꯅꯤ ꯑꯗꯣꯝꯅ SIPꯗ ꯄꯩꯁꯥ ꯏꯟꯚꯦꯁꯠ ꯇꯧꯒꯗꯧꯔꯤꯕꯁꯤ ꯂꯣꯇꯔꯤ ꯍꯨꯟꯕꯒꯨꯝꯕꯅꯤ ꯍꯥꯏꯕꯗꯤ ꯑꯗꯣꯝꯅ ꯑꯉꯝꯕ ꯑꯦꯃꯥꯎꯟꯠꯗꯨ ꯊꯥ ꯈꯨꯗꯤꯡꯒꯤ ꯇꯥꯔꯤꯛ ꯑꯃ ꯐꯤꯛꯁ ꯇꯧꯔꯒ ꯃꯗꯨꯗ ꯑꯗꯨꯝ ꯑꯣꯇꯣꯃꯦꯇꯤꯀꯦꯜꯂꯤ ꯕꯦꯡꯛꯅ ꯀꯛꯈꯤꯒꯗꯧꯕꯅꯤ ꯃꯁꯤ ꯃꯇꯝ ꯀꯌꯥꯝ ꯁꯥꯡꯅ ꯊꯝꯕ ꯉꯝꯗꯒꯦ ꯀꯛꯁꯜꯍꯟꯗꯒꯦ ꯍꯥꯏꯕꯁꯤꯗꯤ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯈꯥ ꯄꯣꯜꯂꯤ ꯆꯍꯤ ꯑꯃꯒꯤ ꯑꯅꯤꯒꯤ ꯑꯍꯨꯝꯒꯤ ꯑꯗꯨꯕꯨ ꯌꯥꯝꯂꯤꯃꯈꯩ ꯀꯥꯟꯅꯕ ꯍꯦꯜꯂꯤ ꯑꯗꯣꯝꯅ ꯄꯥꯝꯂꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯦꯡꯛꯗ ꯆꯠꯄꯤꯔꯒ ꯕꯦꯡꯛꯀꯤ ꯃꯦꯅꯦꯖꯔꯒ ꯎꯅꯕꯤꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕꯤꯌꯨ SIPꯁꯤꯗ ꯀꯦꯇꯦꯒꯣꯔꯤ ꯑꯍꯨꯝ ꯊꯣꯛꯅ ꯈꯥꯏꯗꯣꯛꯏ ꯂꯥꯔꯖ ꯀꯦꯞ ꯃꯤꯗ ꯀꯦꯞ ꯁ꯭ꯃꯣꯜ ꯀꯦꯞ ꯍꯥꯏꯅ ꯂꯩ ꯍꯥꯏꯔꯤꯕ ꯀꯦꯇꯦꯒꯣꯔꯤꯁꯤꯡꯁꯤꯗ ꯑꯗꯣꯝꯅ ꯄꯥꯈꯠꯄꯤꯕꯒꯤ ꯀꯩꯁꯨ ꯗꯔꯀꯥꯔ ꯇꯥꯗꯦ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯔꯀꯦꯠꯄꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯤꯕ SEBI ꯁꯦꯀ꯭ꯌꯨꯔꯤꯇꯤꯁ ꯑꯦꯟꯗ ꯑꯦꯛꯁꯆꯦꯟꯖ ꯕꯣꯔꯗ ꯑꯣꯐ ꯏꯟꯗꯤꯌꯥ ꯃꯥꯔꯀꯦꯠ ꯀꯦꯄꯤꯇꯦꯂꯥꯏꯖꯦꯁꯟ ꯑꯁꯤ ꯍꯥꯏꯕꯗꯤ ꯑꯃꯗꯒꯤꯅ 100 ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯇꯣꯞ 100 ꯀꯝꯄꯅꯤꯁꯤꯡꯁꯤꯅ ꯂꯥꯔꯖ ꯀꯦꯞ ꯀꯦꯇꯦꯒꯣꯔꯤꯗ ꯂꯩ ꯃꯁꯤꯒꯤ ꯀꯦꯇꯦꯒꯣꯔꯤꯁꯤꯗ ꯏꯟꯚꯦꯁꯠ ꯇꯧꯕꯁꯤꯅ ꯁꯦꯟꯗꯣꯏꯗꯤ ꯆꯥꯎꯗꯦ ꯑꯗꯨꯕꯨ ꯔꯤꯛꯁ ꯋꯥꯡꯗꯦ ꯑꯗꯨꯒ 100ꯒ 1ꯗꯒꯤꯅ 250ꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯇꯣꯞ ꯀꯝꯄꯅꯤ 150ꯅ ꯃꯦꯗꯤꯌꯝ ꯀꯦꯇꯦꯒꯣꯔꯤꯗ ꯂꯩ ꯃꯦꯗꯤꯌꯝ ꯀꯦꯇꯦꯒꯣꯔꯤ ꯃꯤꯗ ꯀꯦꯞ ꯍꯥꯏꯕꯁꯤꯗ ꯏꯟꯚꯦꯁꯠ ꯇꯧꯕꯤꯔꯒꯅ ꯔꯤꯛꯁꯇꯤ ꯋꯥꯡꯗꯦ ꯑꯗꯨꯕꯨ ꯔꯤꯇꯔꯟ ꯄꯔꯁꯦꯟꯇꯦꯖꯇꯤ ꯈꯔ ꯄꯤꯛꯏ ꯇꯣꯞ ꯀꯝꯄꯅꯤ 252ꯒꯤ ꯃꯇꯨꯡꯗ ꯂꯩꯍꯧꯕ ꯀꯝꯄꯅꯤꯒꯤ ꯁꯥꯏꯖꯁꯤꯅ ꯁ꯭ꯃꯣꯜ ꯀꯦꯞꯀꯤ ꯃꯅꯨꯡꯗ ꯂꯩ ꯁ꯭ꯃꯣꯜ ꯀꯦꯞ ꯀꯦꯇꯦꯒꯣꯔꯤꯁꯤꯗ ꯑꯩꯈꯣꯏꯅ ꯏꯟꯚꯦꯁꯠ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗꯅ ꯔꯤꯛꯁ ꯈꯔ ꯋꯥꯡꯉꯤ ꯑꯗꯨꯕꯨ ꯁꯦꯟꯗꯣꯏꯗꯤ ꯌꯥꯝꯅ ꯆꯥꯎꯏ ꯃꯁꯤꯗ ꯔꯤꯛꯁ ꯋꯥꯡꯉꯦ ꯍꯥꯏꯗꯨꯅ ꯑꯗꯣꯝꯅ ꯄꯥꯈꯠꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯀꯦꯇꯦꯒꯣꯔꯤꯁꯤꯡ ꯑꯁꯤꯗ ꯄꯩꯁꯥꯁꯤ ꯏꯟꯚꯦꯁꯠ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯁꯤꯗ ꯂꯥꯛꯀꯗꯧꯔꯤꯕ ꯁꯦꯟꯗꯣꯏꯁꯤ ꯀꯝꯄꯥꯎꯟ ꯏꯟꯇꯔꯦꯁꯠ ꯑꯣꯏꯅ ꯄꯤꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯦꯟꯗꯣꯏꯁꯤ ꯆꯥꯎꯏ ꯃꯇꯝ ꯁꯥꯡꯅ ꯊꯝꯂꯤꯃꯈꯩ ꯑꯗꯣꯝꯗ ꯀꯥꯟꯅꯕ ꯍꯦꯟꯒꯅꯤ ꯁꯦꯟꯗꯣꯏ ꯀꯥꯕ ꯍꯦꯟꯒꯅꯤ ꯃꯔꯨꯞꯁꯤꯡ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯃꯃꯥꯡꯗ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯇꯥꯕꯤꯔꯒ SIPꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯔ ꯃꯈꯩꯗꯤ ꯈꯪꯕꯤꯔꯝꯒꯅꯤ ꯑꯗꯨꯕꯨ ꯀꯔꯝꯕ ꯄ꯭ꯂꯥꯟꯗ ꯊꯝꯒꯗꯒꯦ ꯀꯔꯝꯕꯅ ꯐꯒꯅꯤ ꯍꯥꯏꯕꯗꯣ ꯑꯩ ꯈꯨꯗꯝ ꯑꯣꯏꯅ ꯈꯔ ꯍꯥꯏꯖꯒꯦ ꯃꯣꯇꯤꯂꯥꯜ ꯑꯣꯁꯋꯥꯜ ꯃꯤꯗ ꯀꯦꯞ ꯐꯟ ꯀ꯭ꯋꯥꯟ ꯃꯤꯗ ꯀꯦꯞ ꯐꯟ ꯀꯣꯇꯥꯛ ꯁ꯭ꯃꯣꯜ ꯀꯦꯞ ꯐꯟ ꯅꯤꯄꯣꯟ ꯏꯟꯗꯤꯌꯥ ꯃꯜꯇꯤ ꯀꯦꯞ ꯐꯟ HDFC ꯃꯤꯗ ꯀꯦꯞ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯐꯟ ICICI ꯄ꯭ꯔꯨꯗꯦꯟꯁꯤꯌꯦꯜ ꯃꯤꯗ ꯀꯦꯞ ꯅꯤꯄꯣꯟ ꯏꯟꯗꯤꯌꯥ ꯂꯥꯔꯖ ꯀꯦꯞ ꯐꯟ ICICI ꯄ꯭ꯔꯨꯗꯦꯟꯁꯤꯌꯦꯜ ꯕ꯭ꯂꯨ ꯆꯤꯞ ꯐꯟ ꯍꯥꯏꯔꯤꯕ ꯐꯟꯁꯤꯡꯁꯤ ꯆꯍꯤ ꯑꯍꯨꯝꯗ 20ꯗꯒꯤꯅ 25% ꯐꯥꯎꯕ ꯏꯟꯇꯔꯦꯁꯠ ꯄꯤ ꯑꯗꯨꯒ SBIꯒꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯏꯁꯥꯅꯁꯨ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯣꯏꯖꯕ ꯃꯁꯤꯒꯤꯅ ꯑꯃꯨꯛ SBI ꯁ꯭ꯃꯣꯜ ꯀꯦꯞ ꯐꯟ SBI ꯂꯣꯡ ꯇꯥꯔꯝ ꯏꯀ꯭ꯋꯤꯇꯤ ꯐꯟ SBI ꯃꯒꯅꯝ ꯃꯤꯗ ꯀꯦꯞ ꯑꯃꯗꯤ SBI ꯍꯥꯏꯕ꯭ꯔꯤꯗ ꯏꯀ꯭ꯋꯤꯇꯤ ꯐꯟ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯗ 21ꯗꯒꯤꯅ 25% ꯐꯥꯎꯕ ꯄꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯗꯣꯝꯅ SIPꯁꯦ ꯁꯣꯏꯗꯅ ꯇꯧꯕꯤꯒꯦꯅ ꯈꯟꯕꯤꯕ ꯇꯥꯔꯒꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯗꯣꯝꯅ ꯂꯨꯄꯥ 3,000ꯁꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯏꯟꯚꯦꯁꯠ ꯇꯧꯒꯦꯅ ꯈꯟꯕꯤꯔꯦ ꯃꯁꯤꯗ 3,000ꯁꯤ ꯐꯟ ꯑꯃꯈꯛꯇꯗ ꯏꯟꯚꯦꯁꯠ ꯇꯧꯕꯤꯒꯅꯨ ꯁ꯭ꯃꯣꯜ ꯀꯦꯞꯇ 1,000 ꯃꯤꯗ ꯀꯦꯞꯇ 1,000 ꯂꯥꯔꯖ ꯀꯦꯞꯇ 1,000 ꯊꯝꯕꯤꯌꯨ ꯑꯩꯅ ꯎꯠꯆꯔꯤꯕ ꯆꯥꯔꯠ ꯑꯁꯤ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯣꯝꯅ SIPꯁꯤꯗ ꯂꯨꯄꯥ 1,500ꯁꯤ ꯊꯥ ꯈꯨꯗꯤꯡꯒꯤ ꯔꯤꯒꯨꯂꯔ ꯅꯥꯏꯅ ꯊꯝꯖꯤꯟꯕꯤꯔꯦ ꯆꯍꯤ 10ꯒꯤ ꯑꯣꯏꯅ ꯆꯍꯤ 10 ꯑꯁꯤꯗ ꯑꯗꯣꯝꯒꯤ ꯏꯟꯚꯦꯁꯠ ꯑꯦꯃꯥꯎꯟꯠꯁꯤ 1,40,30,000 ꯁꯨꯔꯦ ꯑꯗꯨꯒ ꯇꯣꯇꯦꯜ ꯚꯦꯂꯨ ꯑꯗꯣꯝꯅ ꯐꯪꯒꯗꯧꯔꯤꯕꯁꯤ 9,00,000 ꯐꯪꯒꯅꯤ ꯃꯁꯤ 15%ꯗ ꯐꯪꯒꯗꯧꯔꯤꯕꯅꯤ
ꯃꯁꯤꯗ ꯄꯥꯔꯤꯕ ꯏꯟꯇꯔꯦꯁ ꯑꯁꯤ 15% ꯑꯁꯤ ꯌꯥꯝꯅ ꯑꯄꯤꯛꯄ ꯑꯦꯃꯥꯎꯟꯗ ꯄꯥꯔꯕꯅꯤ꯫ ꯑꯗꯨꯒ 1,500 ꯊꯥꯒꯤ ꯀꯛꯂꯤꯕꯁꯤ ꯆꯍꯤ 10ꯒꯤ ꯃꯇꯨꯡꯗ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯆꯍꯤ 10ꯒꯤ ꯑꯃꯨꯛ ꯄꯥꯔ ꯌꯦꯡꯁꯤ꯫ ꯆꯍꯤ 10ꯁꯤ ꯐꯥꯎꯕ ꯇꯧꯕ ꯃꯇꯝꯗ ꯇꯣꯇꯦꯜ ꯏꯟꯚꯦꯁꯁꯤ 3.60 ꯂꯥꯈꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯇꯣꯇꯦꯜ ꯚꯦꯂꯨ ꯐꯪꯕ ꯌꯥꯕꯒꯤ ꯆꯥꯟꯁꯁꯤꯅ 1.02 ꯀꯔꯣꯔꯅꯤ꯫ ꯃꯁꯤꯗ ꯎꯠꯂꯤꯕ ꯑꯦꯃꯥꯎꯟꯁꯤ ꯌꯥꯝꯅ ꯌꯥꯝꯃꯦ ꯍꯥꯏꯗꯅ ꯑꯗꯣꯝꯅ ꯊꯥꯖꯕꯤꯔꯝꯗꯕꯁꯨ ꯌꯥꯏ, ꯑꯗꯨꯕꯨ ꯃꯇꯝ ꯁꯥꯡꯅ ꯊꯝꯕꯤꯕ ꯉꯝꯂꯒꯗꯤ ꯃꯁꯤ ꯐꯪꯕ ꯌꯥꯕꯒꯤ ꯆꯥꯟꯁ ꯁꯣꯏꯗꯅ ꯂꯩ꯫ SIPꯁꯦ ꯑꯗꯣꯝꯅ ꯌꯥꯎꯕꯤꯕ ꯇꯥꯔꯒꯗꯤ ꯑꯦꯛꯖꯤꯠ ꯂꯣꯠ ꯑꯃꯗꯤ ꯑꯦꯛꯁꯄꯦꯟꯁ ꯔꯦꯁꯤꯑꯣꯁꯨ ꯌꯦꯡꯕꯤꯒꯗꯕꯅꯤ꯫ ꯑꯦꯛꯖꯤꯠ ꯂꯣꯠꯀꯤ ꯃꯇꯝꯁꯤ ꯑꯀꯛꯅꯕ ꯃꯇꯝ ꯂꯩꯒꯅꯤ, ꯀꯝꯄꯅꯤꯒꯤ ꯃꯇꯝꯁꯤ ꯃꯥꯟꯅꯗꯦ꯫ ꯑꯦꯛꯖꯤꯠ ꯂꯣꯠꯁꯤ ꯑꯌꯥꯝꯕ ꯀꯝꯄꯅꯤꯒꯤꯗꯤ ꯂꯣꯀꯤꯡ ꯄꯦꯔꯤꯌꯠꯁꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯝ ꯄꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯂꯧꯊꯣꯛꯄ ꯇꯥꯔꯒꯗꯤ 1% ꯀꯛꯀꯅꯤ, ꯑꯗꯨꯒ ꯆꯍꯤ ꯑꯃꯁꯤ ꯃꯄꯨꯡ ꯐꯥꯔꯕ ꯃꯇꯨꯡꯗ ꯂꯧꯊꯣꯛꯂꯒꯅ ꯑꯦꯛꯖꯤꯠ ꯂꯣꯠꯁꯦ ꯀꯩꯁꯨ ꯀꯛꯂꯣꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯦꯛꯁꯄꯦꯟꯁ ꯔꯦꯁꯤꯑꯣ ꯍꯥꯏꯕꯁꯤꯅ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯇꯥꯏꯝ ꯄꯩꯁꯥꯁꯦ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯃꯦꯅꯦꯖꯃꯦꯟꯠ ꯆꯥꯔꯖ ꯑꯣꯏꯅ 1% ꯐꯥꯎꯕ ꯀꯛꯄ ꯌꯥꯏ꯫ ꯍꯥꯏꯕꯗꯤ ꯑꯗꯣꯝꯅ ꯂꯨꯄꯥ ꯂꯥꯈ ꯑꯃ ꯂꯧꯊꯣꯛꯄ ꯃꯇꯝꯗ ꯃꯦꯅꯦꯖꯃꯦꯟꯠ ꯆꯥꯔꯖ ꯑꯣꯏꯅ ꯑꯦꯛꯁꯄꯦꯟꯁ ꯔꯦꯁꯤꯑꯣꯁꯤ ꯂꯨꯄꯥ 1,000 ꯀꯛꯄ ꯌꯥꯏ 1% ꯑꯣꯏꯅ꯫ ꯑꯦꯛꯁꯄꯦꯟꯁ ꯔꯦꯁꯤꯑꯣꯁꯤ ꯀꯝꯄꯅꯤꯒꯤ ꯈꯔ ꯈꯦꯠꯅꯒꯅꯤ꯫ ꯑꯗꯣꯝꯅ ꯍꯧꯖꯤꯛ SIPꯒꯤ ꯃꯔꯝꯗ ꯈꯔ ꯃꯈꯩꯗꯤ ꯈꯪꯕꯤꯔꯝꯃꯅꯤ, ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯍꯧꯖꯤꯛ ꯕꯦꯡꯛꯒꯤ ꯃꯤꯑꯣꯏ ꯑꯃꯒ ꯑꯗꯣꯝꯒ ꯀꯣꯟꯇꯦꯛ ꯇꯧꯔꯦ ꯍꯥꯏꯅ ꯂꯧꯔꯁꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡꯗ SIP ꯑꯃ ꯁꯦꯂꯦꯛ ꯇꯧꯔꯦ ꯍꯥꯏꯅ ꯈꯜꯂꯁꯤ꯫ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯠ ꯅꯝꯕꯔꯒ SIPꯒ ꯂꯤꯡꯛ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯐꯣꯂꯤꯑꯣ ꯅꯝꯕꯔ ꯑꯃ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯛꯀꯅꯤ꯫ ꯐꯣꯂꯤꯑꯣ ꯅꯝꯕꯔ ꯍꯥꯏꯕꯁꯤ ꯏꯁꯥꯒꯤ ꯃ꯭ꯌꯨꯆꯨꯑꯦꯜ ꯐꯟꯗꯒꯤ ꯑꯦꯀꯥꯎꯟꯠ ꯑꯃꯒꯨꯝꯕꯅꯤ꯫ ꯑꯗꯣꯝꯅ ꯌꯥꯎꯕꯤꯔꯤꯕ ꯃ꯭ꯌꯨꯆꯨꯑꯦꯜ ꯐꯟꯗꯒꯤ SIPꯁꯤꯗ ꯄꯩꯁꯥꯁꯤ ꯏꯟꯚꯦꯁꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯄꯩꯁꯥ ꯀꯌꯥꯝ ꯀꯥꯔꯦ ꯍꯥꯏꯕꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠꯁꯦ ꯑꯗꯣꯝꯅ ꯌꯦꯡꯕ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ SBI ꯃ꯭ꯌꯨꯆꯨꯑꯦꯜ ꯐꯟꯗꯒꯤ ꯑꯣꯏꯅꯗꯤ ꯏꯟꯚꯦꯁꯠ ꯑꯦꯞ ꯍꯥꯏꯅ ꯑꯦꯞ ꯑꯃ ꯂꯩ, ꯃꯗꯨꯗ ꯆꯪꯕꯤꯔꯒ ꯑꯗꯣꯝꯅ ꯅꯨꯡꯇꯤꯒꯤ ꯌꯦꯡꯕ ꯌꯥꯒꯅꯤ꯫ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯃꯥꯔꯀꯦꯠ ꯚꯦꯂꯨ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯞ ꯑꯣꯏꯒꯅꯤ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯗꯥꯎꯟ ꯑꯣꯏꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯗꯣꯝꯅ ꯏꯟꯚꯦꯁꯠ ꯇꯧꯔꯤꯕ ꯑꯦꯃꯥꯎꯟꯠ ꯑꯁꯤ ꯊꯝꯈꯤꯕꯒ ꯏꯟꯚꯦꯁꯠ ꯇꯧꯈꯤꯕꯒ ꯍꯦꯛꯇ ꯍꯦꯟꯒꯠꯂꯛꯀꯗꯕ ꯅꯠꯇꯦ, ꯃꯇꯝ ꯆꯪꯒꯅꯤ, ꯇꯞꯅ ꯍꯦꯟꯒꯠꯂꯛꯀꯅꯤ꯫ ꯃꯁꯤꯅꯤ ꯐ꯭ꯔꯦꯟ, ꯑꯗꯣꯝꯁꯨ ꯁꯣꯏꯗꯅ ꯁꯦꯚꯤꯡ ꯇꯧꯕꯤꯌꯨ꯫ ꯁꯦꯚꯤꯡ ꯇꯧꯕꯁꯤꯅ ꯑꯗꯣꯝꯒꯤ ꯐ꯭ꯌꯨꯆꯔꯗ ꯑꯃꯗꯤ ꯑꯗꯣꯝꯁꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯨꯞꯁꯤꯡꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯈꯔ ꯐꯩ ꯀꯥꯟꯅꯩ ꯈꯟꯕꯤ ꯇꯥꯔꯒꯗꯤ ꯂꯥꯏꯛ, ꯀꯣꯃꯦꯟꯠ, ꯁꯤꯌꯔ ꯁꯣꯏꯗꯅ ꯇꯧꯕꯤꯌꯨ꯫ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯑꯣꯏꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫